अहानबदा मरु ओइबा पाउ कुकी एनपी मणिपुर तोंगान बलेंगाक तगी इंडियन कॉन्स्टिट्यूशन के आर्टिकल 3 की मखादा तोखाइबा स्टेट अमगी डिमांड दा ऑनथोकनबा वारेफ लौरे डिमांड असी फंगद्रिफावा हुमांग ई तारबसु लेप्तना थेंगनगनी हाइना लाउथोकरे कंगला फोर्ट के गूगल मैप दा लमका हाइना थाजलंबा थेंगनरे अथॉरिटी ना कंप्लेन तौदुना लौथोकहनबा मियामना पामनरी मयुम मकई लेट्रबा सिंगी नौना युम सानबा सेनफोम काइथोकले अथुबा मतमदा पिथोकनबा होनरगनी हाइना वर्क्स मिनिस्टर गोविदास कंथौजनना हाइख्रे नॉर्थ ईस्ट विंडो टीवी ना संदोक सरिबा नमिदांगी पाउ मियंग ताबिरिबा सिंगबु चनमाबमना खुरुमजरी हौसिक पाउ संदोकना पिजरी कुकी एनपी मणिपुर चुरचानपुर नहाना तालंबा तोखाइबा लेंगा की डिमांड की इंडियन कॉन्स्टिट्यूशन के आर्टिकल 3 की मखादा तोंगानबा स्टेट अमा ओइना पियु हाइबा डिमांड दा ऑनथोरकले तोखाइबा स्टेट की डिमांड असी ngasi फंगकिबा कुकी एनपी मणिपुर की यामना मरु ओइबा कैबिनेट मिफम अमदा लौकिबा एग्जीक्यूटिव डिसीजन नि हाइना किम की जनरल सेक्रेटरी खाइखो हाउ गांगटेना थादरोपा चेरोल अमना हाइरी तोखाइबा लेंगा की डिमांड असी इंडियन कॉन्स्टिट्यूशन के आर्टिकल 3 की मखादा तोंगानबा स्टेट अमगी मओंगदा पियु हाइना लौरकपा वारेप असिगी हौरकफम मरम सिंगी मनुंगदा स्टेट कैपिटल ओइरिबा इम्फाल दा लेरंबा कुकी सिंग लोइनमक तांथोक्तुना मखोयगे कॉलोनी सिंग चर्च सिंग मई थादोक्तुना इम्फाल तंपाक्सी मैटेना पुलप पाइसनखिबा अससु अमनी हारी कुकी एनपी मणिपुरना मखोयगे ख्वाइदगी हाइनासबा मओंगदा थोकलिबा इरांग असे स्टेट गवर्नमेंटना सिंदुना कुकी गी मायोक्ता सथरकपा लानी मखोयगे एमएलए सिंग फावा लेमना थादे स्टेट अमदे सेंट्रल की मखादा लेबा ब्यूरोक्रेट सिंग अमदे पुलिस ऑफिसर सिंग फावा खाक्ट्रे हाइबना सिंगबा अकनबो वाफम कया फोंगदोक्तुना चैरकले लोइदना चैचा कया सुरबा कुकी अमदे मैटे सिंगी मरक्ता इनखिबा याना चेरोल कया खुदम ओइना इंग कुमजा लिसिंग अमगा चनिपान याखै मापनगे मोइरांग ट्रीटी अमदे लिसिंग अमगा चनिपान हमफदरा हमदोइगे संजनथोंग ट्रीटी बु मैटेना चना हंदबा अमदे मैटे कम्युनिटी ना कुकी मियांगी मथक्ता लान लाउथोकपा असिनसो पुन्ना इंग तबा हिंगमिनबगी कांगलोंदा अपनबा ओइरकपना कांगलुफ अनीसी मपुंग फाना तोखाई हन्नबा फिबम असे लाकपनि हाइना फोंगदोरकले कुकी सिंगना तोंगानबा स्टेट अमगी पॉलिटिकल डिमांड असे फंगनबा हुमांग अमदे ई तारबसु मखोयगे राइट अमदे निंग तंबा फंगनबा लेप्तना होनगनी हाइरे पनबा याबदी चुरचानपुर के ऑपरेट तौबा एक्सट्रीम ओइबा लिचत चटपा कांगबुना थन्ना यावबा इंडिजिनस ट्राइबल लीडर्स फोरम ITLF हाइबलुफ अमनसु हौकिबा जुलाई 13 दगी हौना मणिपुर हाइबा मिंग असे कंडेम तवी अमुक हन्ना सिजननररोय मसिगी महुता कुकीलेन हाइबा मिंग असे मखोगी चेरोल डॉक्यूमेंट अमदे सोशल मीडिया अकाउंट खुदिंगमक्ता सिजननरगनी हाइना लाउथोखरबनी अदुबो कुकी एनपी मणिपुर हाइबा ऑर्गेनाइजेशन असिदी ngasi फावा मणिपुर हाइना अदुमक थोले मिसम मैटई सिंगदा नोमै कापसिंदुना हाटपा मखुत चलबा मैटई बु तमथिना ओत नेरगा हाटपदा नतना वीडियो रिकॉर्डिंग लौरगा सोशल मीडिया दा थादोक्तुना मखोइसे अल कायदा तालिबान गुम्बा टेररिस्ट की हाइबदु उच्चरिबा कुकी नार्को टेररिस्ट सिंगना मालेंगी मियामदा अरानबा पाउ संदोकपा अरानबा प्रोपेगंडा तौबगी थबक लेप्तना चथरी मखोइगी अरानबा प्रोपेगंडा सिंग संदोकपगी मनुंग चन्ना गूगल मैप दा मणिपुर की मरु ओइबा लैंडमार्क ओइरिबा मफम कयागी मैप सिंगदा लमका हाइना थाजनबगी थवंग हौजिकसु लेप्ट्री मणिपुर की चई लिसिंग अनि हेनबगी पुवारीगा तना थानबा याररोइदबा कंगला फोर्ट के गूगल मैप दा कंगला मनुंगदा लेबा मनुंगी कंगजेबुंग अमदे पोलो सेट की मनाक्ता लमका हाइन अहुमलक थाजलंबा न्यू टीवी ना थेंगनरे लोइनना मैप असिगी डिस्क्रिप्शन टाइटल दसु लमका हाइन इसेलंबा थेंगनै न्यू टीवी ना एक्सपर्ट सिंगदा हंगबदा असुमना गूगल मैप दा कनागुमना लमगी ममिंग लैंडमार्क की ममिंग इसिनबा मतम खरगी ओइना यहले अदुबु अतोबा पार्टी अमना कंप्लेन ऑब्जेक्शन तौरकलबदी गूगल नमदु लौथोकनी हाइना फोंदोरकले हौजिक कंगला फोर्ट बोर्ड की अथॉरिटी ना कंगला की गूगल मैप दा कुकी खरना सेरान तुरान इस्लाम लिबा असी लौथोक हन्नबा थबक पाइखटबा मथौ तारे हाइना फोंयोक नरकले निंगसिंग बा याबदी एयर इंडिया की फ्लाइट टिकट सिंगदा लमका हाइना इस्लाम बदगी हंदक तवाथोक अमसु थोखरबनी
mayum makai leitraba singi nauna yum sanaba senfom kaithokle athuba matamda pithoknaba honaragani haina works amasung yas minister K Govindas na thazaba pikre wafam asinga se Vestpur da apunba tengbang lufna hangba relief camp da tengbangi polam sing pibigi thoram ka mari lenana minister na phongdokhibani magna high violence ta ekhoi masal ge marakta kanaba karisu purakpa ngamloi maram aduna ekhoi puna wakal tamina aduna mahusagum ingna chikna leiminna ba honamina se Manipur lenga na hojik thokleba irang asina awaba taraba singda pigini haina thamkiba mi amada lupa lising amamam pini haikibadugi tangkai amangasi pibani awat pasing makha tana pikigani irang asina maram oiduna mafam sida leidiba sing job card pina ba thorang tawre loinana Chorchanpur gi khumu zambadagi lan nanglaba Bira Koba Famuda Taduna Ladaba Mioida Su Pangba Yabamating Pigani Habagi Tazabasu Tamki Robita di lakabo. Robita eno maleman bani tu hotel mama. Soyan manitoy. Amani hai Vishnupur district headquarters da lairiba inmate sing da natana amazing city Manipur sarkana yang kanna hona na policing amam da ora bisu makoi kharsa na ba bibagi ba honorable chief minister na dokpi khram matung da koi Vishnupur sida si mathang koi piba jabani koi kana ba kai ko panate violence na akai ba amang ko pakhakta ni hai ba se koi loina khangna bani na violence tok da haraga koi santi hanjang na hona bada koi punna saruk yamina se hai ba wapum kamuk ani gi koi leader punna makta media gi thuda forum jari Tha asige tang mari da Imphal East ke Sekmai Police Station gi manung chanla leiba lekin thabi khunda koki militant sing na landarak pada khun ngak pada mating pang bachat kiba Kaksing district ke Sekmai jing khunau dagi irengbam chingkhai ngan ba chei kuntaruk apokpa irengbam dana amasung sagol sem ngan leima chei kontra homdoi apokpa sagol sem ibo chobobu koki militant sing na faraka tamthina orpi neibiraga hatok pi kiba amadi makoi ani gi asiba sang ngasi fawa lengaw na imung manung da sina bidabagi mayok tangase amadi Manipur da athubada tangdu leitaba puraku haina ngasi Kaksing district ki Waikhong elang khangpopi langmaidong lamzau wawagai amadi kairakta su miyamna wakami famkre langmaidong maning awang leikai mairapai bina sinduna langmaidong maning pukri achoba mapalgi khongnang makhongda chathakiba wakami famda saru yakibi kuki militant singna faduna tamthina hatpi khraba irengbam chingkai nganbagi mache lengma popom ongbi gidana phongdorakpada paliba Manipur lengak asina kuki militant singna tamthina hatpi kraba mahaki manau nupa chingkhai nganba amadi mahaka chatmin nakiba ngan leimagi imung manungi awaba asi ubiduna makoi anigi haksang mak fangdrabasu makoi anigi haksang da pakkiba fi machet amata oirabasu imungi mioi singda sinabiduna makoi gi mathau mangam pangthok hanbiu haki paliba lengak asina miyamna wariba asi kari amata mijeng sangbi drabra haina waroba fawi mijeng sangbiduna miyamgi awaba asi kokhanbiu haina apel tawrakle Tubuk sina mara moiraga leiba pagi asangai phan go be haini ngasi leiba sarkar paliba makok thongba jingina ekoi bu kai mata mieng chengthang bidabra hene khoi warok te ose ekoi mieng thujani ekoi sai te gi leigi dawi kwagi na thongam pangkok chani magi ba phi masi lam tawraga su magi hakchang mu phangan bidaga su magi hakchang da pangi pot phi masi lam tawraga su khoi leigi dawi hung ga sina biu hajani Wakat mi famadu da miyam na long live Manipur gi ngamkhai kaibe yaroi kuki militants gi su hanlok to o leikidraba singkhai ngan ba amadi ngalai magi asiba haksang imung manung da sinau haiba kholau kya su lauke elang khangpopi peace committee na so stenduna elang khangpopi mamang leikai man road mapanda miyam na wakat mi fam ki wakat mi famadu da miyam na singkhai ngan ba amadi ngalai magi asiba haksang imung manung da sinau amadi hauzik oiriba Manipur gi tangdu leita da ba fibam ase athubada tangdu leita ba purak o Kuki militant singi su khudakta lauto o long live Manipur gi ngamkhai kaibe yaroi haibana chingba kholau sing lauke Manipur ki satta kuki militant sing na nizam hatpa khudakta long live Manipur ki satta long live Manipur kuki militant sing na nizam hatpa su khudakta
ngasi numidang wairam pung manga makhairom tabada Imphal East District ke manung chanba Lamlai Police Station na konba huitru bida masakhang daba mioi ama nongmaina kaplaga hundok lamle hairi mafam adada Lamlai Police Station ke OC changsin kre mioi adu kanana kari marangi halam libano haiba khangba ngamdre Palelda amadi masigi akoibada khundariba kangluf khudingmaki mioi singna mausagum punna hingminaduna hauzik thokliba irang asigi mami amata tahandana amadi kangluf masalge marakta khenaba thamdana makoi gi nongmada sangdraba yadraba yum palam sing akiba leidana kaitel kaduna leina hauri Palel kaitel da kangluf amagi mathakda thazaba thamnaduna aikoi amatani aikoi punna hingminase thazaba thamnabana mioi bagi asengba lanni haiba pausel biduna kaitel punna faminari aikoi punna nungsi chanana hingminasi haiba kaitel karakliba furuk kaya asina takli kanagomba mioi kharana manipur gi saktam thugaina ba honarakpa khudimak amata oina thengna minabagi wakalon aduso mayek lana leihoba paumi kangbu amana thengnarake hauzik leidiba irang asina micham miyam kaya misi mina thoklaba fawa palelgi akoibada irang asigi mami tabagi thodok leitri suda leidiba kuki militant singna maitei khun singda landarakpa asina maitei kuki anigi marakda leinaramba thazaba kaya tapna tamna manghallaklabasu mafam asidadi irang asigi mami thoina taba thengna kide hari Haukiba me ahumdagi Manipurda kangluf ki irang namaram oiduna mayum magai thadokjuna Moirang Konzengbam Leikai Moirang College amadi Kwakda Santhongda hangliba relief camp singda ladiba inmate singda All India Youth Congress AIYC gi National President Srinivas Laktuna yingsinkre tongan mamafam singda hangliba relief camp singda chatuna awaba mayuk nariba miyamga unaduna makhoigi awabada sarugyagi lan asina maram oiduna mayum thadokjuna awaba khanglibi ima ibel singna hauzik oiri Manipur gi fibam asida lengakna warushin puraknaba honnabagi mahuta matam kuiraba fawada loishinba gamdana leiriba asina hena awaba mayuk nahalle haina thamoi sokna tengthaduna pendaba phongtok naraki mafam aduda leiriba inmates singi cheng amadi angang singi chanaba palam sing su mahaki maike digi piki tungda moirangda leiba INA da changduna Netaji Subhash Chandra Bose ki mitamda leikatke khongsat aduga mari lenana AIYC ki president Srinivas na hai Manipurda hauzik thokleba irang ase numit homfudarani sure kangluf ani ki marakta thokliba lan asina awaba nanglaba sing yengba nuaite hauzik paliba state amadi center lengakna athuba matamda wari saduna warishit ama puraknaba honna haningbagi apamba phongdoke इंडिया में है तो यहाँ का लोग अभी 30 चाहता है तो 70 दिन हो रहा है 70 दिन होते ही अभी तक कोई इस तरीके का जो मूवमेंट तरफ से होने का था वो नहीं हो रहा है भी भगवान से प्रे करता है जो भी यहाँ इस हालत में रुक रहे हैं उन परिवारों को जो उन परिवार में किस को खोया भगवान उसको शक्ति दे और जल्दी से जल्दी जो पीस जो मणिपुर का जो कैसे लोग सारे मिल के लोग जी रहे थे वापस वो जल्दी से जल्दी हम लोगों को ये मिल जाए मैं राजनीति ज़्यादा बात नहीं करना चाहता हूँ मैं कहीं ना कहीं ये तो दुखी का बात है Apunba Meirapai Luf Terakong Amadi Terakong Athletic and Social Cultural Organization Tasko Club Terakong Gapuna Kusam Naduna Ngasi Kumbi Kendrugi Manung Chanba Terakong Man Road Tawakat Kongzang Chatakre Manipurgi Apunba Saktam Kaiba Yaroi Manipurda Tonganba Administration Ama Leibe Yaroi Kuki Militant Singi Tawong Yaninde Manipurda NRC Chana Halu Ekoi Santi Pami Lan Pamde Chingkong Singya da Tariba Meitei Sing Mahusagi Bunsida Atubada Hanjan Hanbio Manipurda Assam Rafas Loktok Bio slogan amadi play card paiduna pendaba phongdoki wakat khongzang atuda saruk yakibi ima amana hai ngasi manipurda thokleba irang khudingma kuki militant singna hauraga maitei ekhoina ngak thokpa ngaktani kumbi kendragi mafam singda thokliba irang khudingma kuki militant singna thokanba ngaktani pumnamaki daita kanana pugani asigumba chingkhong singya daleriba maitei singbu kannaba athubada thorang lokhatpiu Apunbagi saktam kainaba silakpa khudingmak lamdam asigi ima singna so leple Manipurda lengak ani leiba yaroi haike
Khojumanta bidi cookie na loma hawani haizaning maram de chinglun wang malala ko khoi mitay na kai suka khalaga no mai kapa ho ba yabana te akhoi mitay praja sing ni sur ga no ma ga ingna tapna santi pam na lejamni moina phana ko ina horoba sagoi dum yengduna layamne si government na tawge haji ke suleba thabak na te makhoi na bu takho ke haji numi ni phaba thabak na te makhoi na tawbida bagi wani government na tawgo ngam de ba kai thabak leige singlon ama ani khakina te kashmir da toiba myam se ke sulete takthoi sini ni akhoi manipuri ke sulaita ba khara sigida makta moina som matam ngai dana matam lendana laibasidi akhoi praja singje makhoi gi indian citizenship ama oidrabara haiba bo hangninge ba khoi huji khoi ima singdi thawai phok ba thadokani akhoi ima leba ki damakta administrative ani thamba sungya yaro akhoi sana lebang manipur akhoi gi ipa ipuna thangti na ngamba ji huji akhoi ki dobogi ngakpa ngamoi doribana akhoi ngakani nupi sing thawai phawo thadokpagi matam laglago so khoi nupi sing punamak thawai thalajagani Manipur da lengak sasanani Manipuri mana Manipuri mana Manipuri mana Tasco Club ke Secretary Haikam Sitalzit na haikibada ngasi lengak asana lam helaba kuki militant sing asi Manipur lengak ama leiri habigi warakpa makoi ba fazin ba ngamdrabadi Manipur da santi hajin hanba ngamdrabadi kuki singi matakta maitei sing da lanthing nana ba sem sarakpada aikoi bu amok lenga na fazin ga tawribra mausa gi punsida hanjin hanba ngamdragadi leibak asi kannaba aikoi sem sarani haiki Jahi manga natrabasu numit mangani khakta oirabasu Manipur miyam buning tinangak senbiba ngamba lenga ke luchingba adu yumthong khudingda ida jagi haina Manipur gi mapanda leiba maitei amade maitei pangal singna hairi Unity of Maitei Society hozai gi mioi tara marina sabatim ama laktuna Imphal gi Major Khulta leiba Manipur Press Club ta pangtupa paumi singa unaba amada society asigi president Laishom Gulaf na hai lenga na thuba matamda Manipur da NRC chana hanbiu Manipur amadi Myanmar anigi ngamkhaida khaba horiba fencing athuba matamda loishinbiba lamda masida tangdu leitaba amuk hana puraknaba Manipur da leiriba furup singna amata oina leptuna asoba thaudang lobiu haidi National Highway anida blockade tawriba ase lenga na meeting sangbiduna athuba matamda handok hanbiu amadi Manipur da leiriba CSO amadi Merapaibi ima event singna amata oina punsinduna lan asibu mayuk yaminabagi apamba Zusu Fongdoki Loinana Kuki militant sing Landarakpada Tawaina Ponta Pikraba Atawa Singi Ningsing Kubam Tambiduna Tungi Mirul Singna Mama Leba Punusiba Pokhanaba Honabiu Masida Changa the Basenfangi Saru Karadang Oirabasu Mapal the Leba Maitei Singna Mating Pangani Haiki Manipurgi Chief Minister Dasu BCP Office Ki Kutangda demand Kaya Yauba Memorandum Amaso Pisin Krehaina Paumi Singawanaba Aduda Fongdoki Numit mangani kita matik sawi sing mama oidna khoi lenga siga leita raga adugi lenga adugi mapu to khoi thong gudi mo to khoi ira che masini mapang da leiba khoi meeting sing ai message period pachi akhoi gi Manipur sida mitop sang masin noi da bai ta mitop na ngasi sang badagi ni akhoi Manipur se langs asina khoi NRC chana na bas Jam jang na ponamek loina isam manana kolom dan NRC ko sadan ni Myanmar bi border da Manipur ga tainari ba border sida ko fencing khap solution ni raga madu re di mitu sang ngam masin so ko ye imani luro ba tam tham sida ai na yu singa ga phai mana lu singa phai ya sana ba ko gi civil society organization sing mayam si ma pande luxury ba ko mayam ko gi ma maira pa ni si Atau thorum thaudada tongan biragasu andaki matang asi do lising mata ohel laga punthal laga ohen do madi apama su ko khungchel Mioi tara marina saba team asina relief camp tarukta chatuna unabaga loinena mating panglami hari MLA Kuntra Mathoina Home Minister da Manipur dagi Assam Rifles ke battalion Home Central Force na mahut sinna batak singani habigi mahutta MLA yankai amata oina pullaga Assam Rifles lautok na ba taksil lamlabadi Manipur gi miyamna thagat lamgadabani haina Federation of Civil Society Organization Fox Manipur na phongdorakli Fox ke Information and Public Relations Secretary Naresh Mangana khujek biduna thadorpa cherol amana hai Imphal da phone ki ba tungan ba pauche singda Home Minister da Assam Rifles ke battalion Ahum Central Force na maut sinna ba taksin gadawri haiba wafam asina Manipur gi miyam da chamam na ba ama pokhalle sin kuki narco terrorist singda support to ba
amadi Manipur gi apunbagi saktam thugainaba thorang toriba MLA tara lautoklaba matungda lemhauriba MLA sing punna demand tawminaba yaba wafam kaya MLA kuntra matoi khaktana taksilagani haiba wafam Manipur miyangi laibuk thibani Manipur da deploy toriba Assam Rifles na thokliba irang ase laksinaba honabagi mahuta Jin Kuki narco terrorist ki favor da thabak tori habagi khudam sangdam miyamna khangnaraba wafamni maram aduna machet makai oina waref lobagi mahuta MLA yankai punna waref loduna Union Home Minister da Manipur gi Assam Rifles mapung fana lauthoknaba demand tobiu haina Fox na taksele Gerald asina hai hau kiba ing kumzale sangani sumna marigi July thada thangjam manorama kobi amabu masagi mayimdagi kanglada leramba Assam Rifles na ahingda fadana pukraba matungda nubi oibigi ikai khumnaba manghallaba matung nongmina kaptuna mihat thina hatkibagi thodok adugo pena draba miyamna kangla mamangda ima tarani thoina fi thongdana sangsin kiba khongjang aduna Manipur dagi Assam Rifles lauthoknaba khongjang ni haiba malengi mipung khudingmakna thek khangna kibani Asida Sunatana Armed Forces Special Powers Act 1958 ki marumda fake encounter case listing amaga chamanga kunipan Hauzik Supreme Court yauduna while chatharibani haukiba May ahumdagi kuki narco terrorist singna maite singi matakta chatharakliba lan asida Assam Rifles na koinana yausinduna kuki militant singda mating pangle lan khambagi mahuta micham miyang Kunga pamaite singda onsinduna nongmai kapagi thawong chathari lan asida achoba thodang loriba Manipur Police Commando gi strength haukiba Mars thada Manipur Police Department na thokiba order amada same kiba screening committee na commando personnel gi masing kakta kibana hauzik thokliba lan asi mayok nabada khudong chadaba oidibani April thada Manipur Police Commando gi strength hanta hankraba matungda May ahumdagi hauduna maite singi mathakta lan chatharakiba thawong asi high ranking da leiba police officers sing yauna chathakiba asoba lautunaba amara haibasi miyamgi achoba wahang oidi haina Fox ki Gerald asina makatari Manipur Lenga ke Joint Director District Veterinary Office Thawal na sinduna dairy farming gi matang dar namit humni satakadaba skill development training program amangasi Thawal District Lamding Higher Secondary School da hangliba relief camp ta hodokre lamda masida hauzik thokliba achoba irang asina maram oiraga lanjen naraktuna Lamding Higher Secondary School da changjafam lauduna lariba inmate singda piba training program hodopagi tharamda District Veterinary Office Thawal gi Joint Director Dr. S. Binod Kumari Specialist Poultry Dr. Indira Naurem, Veterinary Officer Dr. K. Brozen Singh, Dr. Muhammad Fazur Rahman, Dr. Vinita Devi Amade, AEO K. Shyam Singh Nachingba Official Singh Nasaryaki. Tharam aduda Joint Director Dr. S. Binod Kumari na Fongtokibada, Hauzik Thokleba Irang Asina Maram Oiraga, Lanzen Naraklaba Mue Singh Asina Masa Masagi Kun Singh da Hanjin Krabatungda, Sentok Lambi Lainanaba Pandamda Dairy Farming Training Program Asi Sinjabani. Dairy farming khakta natana poultry farming, piggery farming na chingbagi training su numit humni gi pangthoki gani. Makha tanasu Thawal amadi Kaksing district ta hangdokliba akhanaba relief camp singda training program asi pangthoknaba thorang tori haiki. Panbayai District Veterinary Office Thawal gi maikedi relief camp singda lariba inmate singi damakta dairy product sangom liter home food tingbang oina piki. Separate Administration PU Haiduna Tanbada Yauriba Minister Letpau Hofkifta Illegal Migrant Masing Tinaba Cabinet Subcommittee Giluchingba Hapada Natana Hauzik Oriba Irang Asidaso Fam Piduna Tamliba Asinade Huran Bada So Sinabaka Pankak Oire Haina Communist Party of India CPI Manipur State Council na Fongdorakle Party Asiki Assistant Secretary M. Zoy Kumar Luwana Thadropa Gerald Amada Manipur Kaiba Yabagi Akiba Lehaliba Illegal Migrants Sing Myanmar-dagi Masing Khangdana Changlakpadagi Akanba militancy satharakpadagi Manipurda yum listing kaya mai thadokre misam amadi khungak miyangi punsi kaya pikham nahale asuk luraba siva changba khangdana thokliba lan ase Manipur lenga ki asoiba thauseldagi ni haibasi mayek senglakle Manipur gi border dis segairaba kangkhal khallaga malaria ngakthoknaba tumkul hunbaga pangkhak oire ahoba border da ngakliba Assam Rifles tolop ngaiba lami oiramle longri setpa militant sa kaya handak attack chatharambagi khudam fangle Gerald asina makha tan hai lengak asida cabinet minister oiriba Letpau Hofkip masamakna lo thugaiba mareibak thugaina ba honaba loan faunadaba Myanmari Singbo Manipurda maning makha tamna lehenba schedule draft certificate masing khangdana piduna reserve forest kokthokduna lona yadabam ongda khunda halamba poppy plantation da haitoi singtoiraba Jin Kuki Singbo leifam piramba misak amade
amada Chief Minister Biren ki lengana so sinaramba ase huran bada so sinabani haina lawi atopa member anina Minister Thongnawjam Basanta Kumar amadi Awangbau Newmaini Makoiso Housing Tokliba Watok ase illegal migrants singdagi thoklakpani haibasi kauthuklu male Marakta natin break amatang lominasi 40 years of trusted diagnostic service, Babina Diagnostics. Diabetes ka luina na hinglibusing tha amagi manungda fahan bangamle. Khong hamba nungai tabasu numit manga nigi manungda fahan bangamle. Piles haibadi nungsang nabasu chama da chama fahan bangamle. Cholesterol wangba numit kunida normal oina lehen bangamle. BP wangbasu tha amagi manungda normal da lehen bangamle. Umnamak natural oiba anoba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi. Ako pamorol gidamak na simaglengsin bidau Diabetes Hospital, Jennings Road near Punjab National Bank, Porompat. Break matung da mayam mataram na ukchari. Manipur da Kuki Zo Tribe Signa Maiti ki mayokta haurakibagi lan sidagi Nagaland da lanzenduna laikiba Kuki karana makoigi Aadhaar da address Hongna Bathaurang Tauri Haiba Government of Nagaland da pau leire. Maram asina Manipur da ki lakpa Kuki Singna makoigi Aadhaar da address Hongna bahairakpa matamda Nagaland ki Jumok ke dimagi Metsi Fema Subdivision na konba mafam sing da leiba Aadhaar operator amadi common service center amatana tawba yaroi. Maduna tungda say nabakaya thokalakani haina Medzifamagi Additional Deputy Commissioner P. Zems Wuna July Taramatoi the order ama thoktuna khangan kre. Order asi Aadhaar operator amadi common service center singna hagjin ngak na chatnabasu khangan ki. Manipur lenga ki makada choliba jay lisingani kunundoi kunmari ki oina MBBS, BDS amadi BAS LP course namnabagi state government na nomination tawgudaba eligible candidates singe merit list hokre. Directorate of Health Services Government of Manipur ki Director K.H. Sasi Kumar Mangangna July 12 da thokiba notification amada Manipur ki tongan ba district tagi punna mahairoi lising amaga somna nifunipan chaliba jay asigi oina course ahum asi tamnabagi eligible oire haina thokiba ga lonina hena kupa details Khangning Singna Department asiki official website ki natroga Department asiki district CMO singi office tagi khangba yagani hari candidate singna clarification tawning labadi tha asiki kun form ki manungda directorate asiki training section natroga mobile number 9863702754 da tawrakpa yagani hari National Investigation Agency NIA na ngarang Manipur gi law na tingkraba lalholof kharagi mingda miyamdagi sel khaibagi thabak tawi habigi maralda fakiba menma macha ama yawna miyoi ahumgi mathakda NIA gi special court charge se thangatkre Unlawful Activities Prevention Act 1967 amadi IPC gi mari lenaba provisions singi makhada faduna charge se thangatkraba accused sing adudi menma dagi Deepak Sharma alias Kinwang Jay Kuntra Nipan, Manipur gi Suras Jaswal Jay Kuntra Hundai amasung Manipur Macha Saikom Bruce Maidei Jay Kuntra Nipani, Deepak alias Kinwang di Mahaki Matakta Foreigners Act 1946 ni makhata ahenba charge thangali haina NIA na thadropa cherol amada hari makoi ahum na miyamdagi sel khaiduna terror funding torami haiba Lalalup Singh adugi manungda Kharadi People's Revolutionary Army KCP, Pripak amadi UNLF ni hari NIA na housing forward thizin bada khangbagi matung ina ban tokraba lalolub singi kadar oriba makoi ahumna Imphal amadi tampaki mafam kaya da leiba miyoi singda phone tawraga bank account number piduna sel tharakhanduna sel
khomlambani haina NIA gi jarol asina hari case number RC 08/2022 NIA Delhi ase JS ge Mars mapanda register tokibani atai chenaba myo sing fana ba thizinbagi thabak chathari hari arobe damaroi pa amona bizari Kuki NP Manipur na tongan balengak tagi Indian Constitution ki Article 3 ki makada tukhaiba state amagi demand do onthok na baware flow kre demand asi fangri faba humang I taraba sulep tan thingnagani haina lauthokre Kangla Fort ki Google Map da lamka haina thazilamba thingnare authority na complain tawduna lauthok khanna ba miyam na pamnari Mayum makai leitraba singi nauna yum sana ba sanfam kaithokle athuba matamda pithokna ba honaragani haina Works Minister Govidas Konthozam na haikre North East Window TV na sandok sari banimidangi pau matang sa daloy zari ming tabiri ba singbu amuka hana chan mabam na khurumjari